Miyoi lising kayana saruk yaduna ngasi Thangmaiban Thau groundagi Khuman Lampak fawba chatkiba khongjat aduga mari leinana All Manipur United Clubs Organization gi General Secretary Pratap Leshangthemna hai miyoi ba amana hek poklakpadagi siba fawbagi khongjat asida khwaidagi maru oibasi miyoi ba ama oina hingbagi right aduni adubu aikhogi lamdam asida pokliba amadi hingliba miyoi sing asi miyoi ba ama oibagi basic human rights sing adu fanglibara haibasini Government of India na ngasi Manipur da yengliba mityeng asi karamba mityeng no haibasi miyamna henna khangnaraba wafamni pokpadagi yauraklaba right to self determination asi lamdam asidagi mangfaunadriba manglan amaga pangkhak oiri manglan asi mangfaunabada aikhoigi hingbagi mahau mayek sengna urakani ngasigi khongjat asi Manipur miyamgi laibak lepaga yamna naknaba khongjat amani haina so mahang makhatana pongdokhi Manipur se muthi ga dabdagi Manipur muthatpa yaroi haiba sigi pandam amane aduga loinana akoigi nupi angang hatpa terrorist sing pudaki lefalo haiba kholau puduna masigi Manipur gi yamlaba sing tam mata khaidana tamu khudima nusi sanan lemina naba pandam dani ngasi akoi amaga nusinada naba bharo sarkar na ngasi akoi da hu kamsil kanda akoi masen khana libase akoi masigi pose akoi tamu khudima na gyan taminar kanda akoi nusi sanana akoi isini na amu gi wakhal da lemina ba matam da akoi shanti propung ngamni aduna tana kamu khudimaki hu kamjaleba hu do akoi na lakuk tragadi kedong medasu akoi masigi akoi ge tangbu leita na Manipur da shanti lebing ngamena khali aduna bharo sarkar na akoi da ngasi yeng miyeng je kanai babu yeng haibasi Manipur ge praja samjaro praja pa yamna khangdragasu masigi khongsa sida yawbi ba khudimangna yahogdaba mayamsu sandupira kanda ngasi akoi gyan taminara kanda akoi tungi mirol gi da ngasi gi mirol sina khanbira kanda tungi akoi gi Manipur Himalaya bakse karam haina thamogudage haibado akoi jati khudimangna akoi gi maitai pangal simi tami isina khudimangna khandara kanda ngasi gi satkarori itihasik oiraba adugumba ngasi khongsa asibu amukana puwari da makhatana akoi gi phattaba sing thoktanaba satpa khongsa ne akoi violence yauroi akoi na salibu khongsa se bharat sarkar da akoi Manipur government da akoi khangananaba aduga prithvi miyam da akoi kholau se tabi nanaba gi damakta satpa khongsa ne nai thamjai